Iramdam ipau YouTube channel miyang tabiriba punang putarabna okchari ngasi phongkhiba tongan ba pauche singdagi maru oiba pau khara pathokchari ahanbada maru oiba pau sangai festival boycott tawbagi khongjang makha chathakhigadawri LEIKAI da wakat mifam FAMBIYU MEIRA gi khongchat CHATPIYU haina COCOMINA thadorakpa cherol amana khangalakle kwakta sericulture relief camp ta leiba IDP singna kwakta sericulture mamangda khutta candle paiduna sangai festival pangthokpa yaningdaba phongdokhre awang nongpokki state singna illegal immigrant singi issue mayek sengna khangba ngamle haina ex-CMN biren na phongdokhre sangai festival gi mayokta IDP singna protest rally chatkre human chain semdana khongjang changsinkhre amadi Yelhou Furupsing Nakpak Tanabna Yeknabna Khudongchaba Louri haina haumi na thadorakpa cherol amana phongdorakle haujik pau sandokna pijari sangai festival boycott tawbagi khongjang makha chathakhigani LEIKAIDA wakat mifam FAMBIYU MEIRA gi khongchat CHATPIYU haina COCOMINA phongdorakle miyamgi apunba kholauna kumsigi sangai festival yaningdabagi khongjang maipakpa horakle haina Coordinating Committee on Manipur Integrity COCOMI convener Khuraijam athobuna thadorokpa cherol amana phongdorakle cherol asina hai miyamna pamnadraba sangai festival singani kunmanga gi humni chanba numit fawbada miyamgi achumba kholauna maipaktuna president lullenga ki namphugi thorang maithebgi khudam chawno uba phangle pumnamak asi lamdam asigi achumba amadi asengba pamba khunai gi maipakpa amani aikhoibu kari sunattaba miyoi kanglup amagom kumja lising ani kunga humdogi me ohumdagi ngasi phawba phangpham thokpa right pumnamak matuna thamlaga miyamgi apambagi mayokta harau kumai amadi chawhat thorangi ni haiduna lamdam asigi miyam amata tanaramba tawduna sinkhibana sangai festival maithibagi achawba maram amani handakki tanja asida lebak miyamna isagi kai khumnaba amadi phangpham thokpa right khongawnarga tuminna leigadaba khunai natte haiba mayek sengna khanghan horasi haujikte lengak asigi wakhalon amadi makhoigi pandam mafam khangdana miyambu minamduna lengak wayal chathaba manba thawong kaya asina lengak ki tawfadraba mathawni khandana irang asi achumba wayalda yumpham oiduna wathok asi losindaba yadabani khanduna thabak tawdaba dongna tawri hairi zerol asina hai walhauriba sangai festival numising November 13 phawba LEIKAI gi MEIRA paibi ima indol singna isai gi LEIKAI gi miyamda wakhal choithoktanaba leibak ki ikai khumnaba amadi miyamgi phangpham thokpa right phanghandana sangai festival saruk yafam thokte haiba kholaw lawbiduna MEIRA gi khongchat sing CHATPIYU amasung wakat mifam FAMBIYU leibak asigi haujik oiriba phibam asida achamba mifam ama phamlaga wakalon hongdoknaba tanja laklabasu COCOMI ki thomi singda I pau pibirnaba COCOMI gi maikaidagi wangangloi sing tharaktuna aikhoi handaki sangai festival saruk yafam thokte hairibagi maram sing macha khaina khangminanaba hotnaminasi hairi aroibada cherol asina hairibana haujikti aikhoi makha tana state ki maikaidagi makhal amatagi festival tawdringaida miyamgi hingbagi right hana phanganaba honagadabani amadi IDP singbu masagi mayumda hanjilhanduna kundalai tahangadabani haibasida chap manana lepminarsi hairi kwakta sericulture relief camp ta leiba IDP singna kwakta sericulture mamangda khutta candle paiduna sangai festival pangthokpa bu yaningdaba phongdokhre awang nongpokki state singna illegal immigrant singi issue mayek sengna khangba ngamle haina ex-CMN biren na phongdokhre Nagaland amasung Mizoram yauna awang nongpokki state singna ngasidi illegal immigrant singi issue asina ohelikliba fibam sing mayek sengna khangba ngamle madugi damak chapchaba thabak paikhatpasu hongnare yumthangnariba state kayadagi hiram asigi matangda yaningdaba phongdorokpa kaya su leire haina Manipur gi hanagi chief minister N Biren singna phongdokhre micro blocking site X ta thagalakpa waronda N Biren na makhatana hai Mizoram da changjafam lawduna leiriba Myanmar refugee singi biometric record lawba haure Manipur gi oinasu illegal immigrant singi issue asi nathaiduna thamba yaroi Manipur da NDA laingak leininge matamda illegal immigrant sing amasung yumlonaba leibak Myanmar dagi changsilakpa refugee sing masak khangdoknaba honabada yumthangnariba state kharagi luchingbani haiba singna akanbu afam phongdorokpa leikhi adubu ngasidi Nagaland amasung Mizoram yauna awang nongpokki state singna refugee sing natraga illegal immigrant singi wathok amadi maduna ohelikliba fibam sing khangba haubaga loinana chapchaba thabak paikhatpa hongnare
Mizoramda illegal immigrants masak khangdoknaba biometric record lobagi wafam tongan-tonganba media channel chingda phongdoknarakpagi matangda luchingba asina hai Manipurna ahanba oina illegal immigrants masak khangdoknaba honakhibani adubu Manipurgi hojik oiriba tangdu laitadaba phibam asina tuminna lehelle Mijeng thaidokpa haibasi accident amani haina loroidabani mapangal leiba khutpu kharana hiram asigi matangda yengadaba mijeng adu thaidoknaba honari illegal immigrants in core issue asi secondary issue ama oina lawduna leire Manipur da chauna singna rikliba si karino haiba du khangadabani hairi mahakna makhatana hai state amasung central government na illegal immigrants in mayokta chapchaba khongpham ama lepkadabani illegal immigrant amasung refugees sing masak khangdokpa amasung maramda halankiba haibadu makha chathagadabani Mizoram gi oina hojik illegal immigrant nataga refugees sing chada yankhai ga nipan masak khangdokpa loikhre aduba Manipur gi oina di kadai fawba thabak paikhatpa ngamlibage miyamna wahang asigi pakhum khangjingadabani aikhoi bu yekhai thingai ba pirakpa yaba national amasung state ki mayokta leiba miyoi sing leiba yahaloidabani Manipur da tung koina chatnagadaba tangdu leitaba amadi safaba phibam ama lehenba haibasida aikhoi punna miyeng thaminaba mathau tai ngasigi wathok asigi kor isu natraga horakpam adu nainagadabani Myanmar da kumsing lising ani kunga mathoi gi February amada military coup tawkhiba matung nupi angang yauna miyoi kya Mizoram amsung Manipur da changjapam launana ba chense lakhre Mizoram da changsi lakhiba mi gi masing lising kuntra mathoi yaukre Manipur da lising kya yoram lagani haiba khangba ngamdre Ministry of Home Affairs na Manipur amasung Mizoram lengakta illegal immigrants singi biographic amasung biometric record athuba matamda loisingadabani haina khangalakhiba sulaikrabani Sangai Festival gi mayokta IDP singna protest rally chatkre human chain semdana khongjang changsinkhre Kanglok ki irang na maram oiraga tongan mafam kayadagi lanjinnar liba IDP singna wana relief camp ta leiringai cherakta lamdam asida ing tapa amasung santi hanjilli haiba undaba Manipur lengak ki maikaidagi namfuda Sangai Festival pangthokna ba honari basi aningde haina ngasi uripok lamboi khonang khonggi Manipur Trade and Expo Center da leiriba IDP singna protest rally chatkre Khurai mandap yumpham da hangba relief camp ta leiriba IDP singna su human chain semdana khongjang changsinkhre Sangai Festival ge mayokta IDP singna changsilakpa khongjang gi manung chana ngasi ayuk uripok lamboi khonang khonggi Manipur Trade and Expo Center da leiriba yamlaba IDP singna we boycott Sangai Festival settlement first next Sangai Festival haina thaba banner paiduna amadi kholaw kya lauduna protest rally adu chakki adubu yamlaba police force singna protest rally adu thatna makhathana chalhankhidre khongjang asiga mari leinana relief camp asida leiriba kangpokpi dagi lanjelakhiba maibem becha kobi nupi amana phongdokhibada hojik asi nongmei kapagi makhol takhidre aduna santi leire mahusagi phibamda hanjille haiduna sarkar gi maikai dagi Sangai Festival pangthokna bahonari basi aningde IDP sing makhoi gi hanagi yum singda hanjinba ngamdre free movement jadri IDP sing asi isingda tawrga leiba pantung phangkhangdaba ahangba bottle gumbani hojikte miya lengak oibana IDP sing gi wakat fam leitre tabinabasu leitre maram aduna athuba matamda popular government ama sembiyu makhoi gi wakat sing tabiduna athubada hanugum makhoi gi yum sing aduda hanjinna bohonabiyu haina pendabu afam kaya phongdokhi amaromda khurai mandop yumpham da hangliba relief camp da changjafam lawduna leiriba Churachandpur Kangchup Leimakhong amasung Saparmaina gi IDP singna Sangai Festival pangthokpa yaningde haina human chain semdana khongjang changsinkhre khongjang aduda no Sangai Festival ultimate resettlement first resettlement next Sangai Festival 935 days without justice in Manipur make national highway free movement haina thaba placard kya supaikhi khongjang aduda saruk yakhiba Kangpopi district Saparmaina dagi thingojam malemngan bana haikibada hojik paliba lenga asina atopa mafamdagi lanjilaktuna tongan ba relief camp ta leiriba IDP sing mahausagum amuk hanna kundalaita hana borep lawbiyu hojik leiriba PR lenga ki thong yaningde miyamgi ihul khangba popular government ama athubada thambiyu haiki Yelhou Furupsing Nakpak Nakpak Tanabna Yeknabna Khudongchaba Louri haina haumina thadorkpa cherol amana phongdoragli Haukiba November kungi nungthin pung amarom taba matamda kuki singna mayum makai mai thadok pikhibadagi mayum makai leijadraba singna wana khangduna leiringai Sangai Festival pangthokpa yaroi haina horokhiba agitation da law and order ngakna bahonabada Manipur police ki IGP themthinga sangbana nupi nupa khakta na chaina kanba amasung
MP Sanajawbagi gate manungda agitation tawbasing chensinki haibagidamag konunggi gate ta changlubagi wathok laikhre masida aikoi miyamna community oina puthokuna social media platform sing Facebook WhatsApp group sing da tawhaningdaba kaya uba fangle masimakna community singi marakta achauba misunderstanding ama laknabagi machak oire haina Federation of Haumigi Publicity Secretary Dr. Williamcha Henbana thadorkpa cherol amana hairi cherol asna makhatana hairibana thokliba thodok asi Manipur Police Department ki IG ga Rajya Sabha gi MP ani gi marakta tawnaba thabakni thodok asiga mari lainana Police Department ki oina achum aran thidoktuna law gi matung ina wayan chathagadabani masida organization amatana magi community gi mi so I haiduna kangkhatnabagi thabak asi khudaktagi lepnaba Federation of Haumi gi maiketagi appeal tawri iramdam asida matam sangna amatawaina hingminnarakliba Yelhou Furupsing bu kayara khanna manung amasung mapangi phattaba policy kayana divide tawduna lakli masimakna ngasisu aikoi maselgi marakta achauba mami ama taduna leire masibu punsinnaba Federation of Haumina Sahi kharagi mamangdagi ching amasung tamgi mafam kayada MEEFAM kaya pangthoktuna lakli yamna tapna ingna sagalakliba I marigi oiba achetpa lipun asi amuk hanna thadatnaba Yelhou Furup amatana seloidabani aikoi punna hingminagadabani hingminadabasu yaroi maduna machet makai tabagi thabak kaidawaidasu tawroidabani amasung United we stand divided we fall haiba thainagi probab asi kauroidabani haike US na Ukraine gi matangda pukhalakpu wafam Geneva da kupna khana naina khre Ukraine gi war losin hannabagi matangda Washington da pukhalakhibu wafam adu Geneva da ngasi United States Ukraine France Britain amadi Germany gi makok thongba official singna kupna khana naina khre maikai kayadagi Russia amsung Ukraine gi lal lefanaba thorang lokhatlaklabasu leibak ani gi marakta makhatana khut thongna beleptri ngarang ahingsu Russia na Ukraine gi mayol maktada leiriba Dnipro city da attack chatharakpada mioi 13 asopan nangkhi attack adu da mathol mapan wangba building ama amasung khamduna thamba gari kyamarum sum amang ata thoki malem gi tongan balebak singna thodang loutuna Geneva da pangthokliba mifam asida atuba matamda lal lefalaba yai haina thajanari phawbai mai thariba sing pharga cherak pigadabani haina LMG na phongdorakli labukta paiduna thamba phawbai sing mai thaba haibase mioiba khunai gi mathakta chatloidaba lichatni asigumba mioi kanglupsing asi mari leinaba lengaki department na thidoktuna farga logi oiba cherak PPU haina LMG na thadorkpa cherol amana hairi LMG Manipur na lamsang kendra gi manung chanba lamsang mayai LEIKAI hundabi local da lawyai ba paiduna thamlamba phawai sakhangdaba singna mai thadoklambadagi awafamda taraba haibong pokpi lamsang khunawdagi thangjam mahabir maitai gi loinabi yumnam ningol memthoi gi imungda LMG na lupa lesing mga tengbang gi khongchat kamari leinana mathaki wafam sing asi LMG gi publicity secretary Rakesh Nauremna phongdokladuna makhatana haikibada law haibasi mioibagi thawaini lawfam singda uriba lawsing asidagi aikoi mioibana hingbada changdraba yadraba cheng asi phangadoribani wakal khanthaba ngamdaba mioi kanglup kharana asigumba thawong ching chatharakpasi LMG Manipur na condemn tawi haujik lamdam asi English ani kungo humdoi gi medagi chatharkhiba lan asigi achauba waba chaithing kaya mayoknaribani lamdam asigi resource asi hujik ki oinadi law uraga panglakpa phaucheng khara asina oiribani hairi